So background mother chot, background army ambulance. Athingba kaya marakta maitei ani Kangpokpi yaukiba. Union Home Minister Amit Shah amasung Home Ministry ki order basis koktu kanana ngamgadori. Manipuri thokliba irang asi loisinaba khongthang amani haiduna state asida president rule impose tawrakraba matungda Union Home Minister Amit Shah masamak yauna pangthokhiba mifam aduda Manipur ki Governor Ajay Kumar Bala yauna security yoiba mi kyasing aduda highway hangdoknabagi damakta akanba wafumsing thamlakraba matungda 8 March 2025 ki numit asida highway hangdokpada kotugi maikidi thingdona Central Security Force attack chathaba state ki transport bus te attack chathaba ki oiba thokdok kaya amalai kre Kolai Paba Mui Kia for Yautana firing forward Toxilaki Kotugi Makedi Chatakiba Akan attack Atugi Marakta Central Security Force Makedi Makogi bulletproof guarding Manung that might take any hap to the Kangpokpi forward the Johan Cray. Heidi Bukongtanga Sina Union Home Ministry ki Makedi Love Kalakliba Manipur Irang Roshinabagi National Highways open to the Kanglo Furuba Kuding Maki Oina free Oina Ning Tap Chat Payagani Heidi Bukongtanga Duda Kayamuk Yamna Mai Paklabano Hibasi Achobo Hangni. Lakaduriba matam asida amuk hana karamba matamdagi highway asida chatok chasin tawgadoribano haibasi ngairibani. Mamangdasu anirak hanjin student yoiba transport bus asi highway da thanabagi damakta honabagi khongthang laikre matam aduda yauba ngamdana mamai leituna halakhiba adu handaki oina president rule thamlakraba matung Delhi dagi order lakraba matung asida Central Security Force ki maikaidagi akanba action lakhatuna punabagi damakta honaba aikoina yamna maik sengna ubu fangi han Mamang yamna manadaba mongana highway da open tawre haiduna lakleba state transport bus da attack chatharakpa matamda retaliatory action oina karigumba action kara hanbagi oiba thawdoksing adumak laiki back कर चल चढ़ा दे साले इसको ऊपर चढ़ा दे चल चढ़ा दे मानो तो ऊपर चढ़ा मार इसको Union Home Ministry Maikedi National Highway Hangdokani Highway order as would challenge to the Lambi Thingba Yoy but Togo Odu Asokapan Amasu Asiba forward Yaukraba Matung the Kotuki Maikedi Kangpokpi as total shutdown locked to the highways in Mafung Fana Tingin Bayoy Kongsing Sing Lakey. High River Kongsing Asi Garang Amu Handok Luraba Matung the Nasi security Maikedi Yamlaba Personal Kayamangaloin in a highway sitting Aksenduna no big unit Changba Maru by Polams in pushing Magari Kayama Changa Cray. High River Port Pobagarising a sea, chunky bagi oiba Togsu lady edugang a CSC. Senapati district ima from Amakak Lamda Masigi Irang Sibulakshin Nabagita Magda Lakliba, Central Security for some oidi BSF Gigariam accident talk bada. Be any later Bamasu aso up and talk bagi oiba Togdo Amalaki. वो जीतो तक जाते बोलो यहाँ में आर्मी जगह नहीं चाहिए उधर से जाके नीचे से लो अब बाकी बंदे उधर बैठो गाड़ी एक्सीडेंट है
Central Security Force BSF ki asokpa laibagi oiba accident thokpagi oiba thodok leiringai oiba matam asida National Highway asida ikang khanghautana amuk handok lure hairaba makoi gi khongjak asi kotugi maikei digi nauna sadal lautoktuna lambi thingbagi oiba thabaksing chathakre maduda ambulance thingba security personnel leina army singbu tina chaiba amasung makal maka kya gi fajadaba wafum sing sijinnaba gari lakliba singda attack chathaba even ambulance fauba attack chathaduna koitan tanbagi oiba photo amasung video footage kya ama lepa leichira saithorakli police on the solid so every police to low to clear clear ball oi ball tave ball ah every police to ball Era que soleto! Que soleto tá no bar! Era army on que del pito, army on que hala urso. Army on que hala urso koi ma que hala urso la ambulance que hala urso. Ah que hala urso la police urso era que soleto to chula. Soleto tá no tá no blue. Isse deu ah que se bi de no. Tell all of tell up dio. Back it up. So back it up, mother chod. Back it up, army ambulance. Chise car number. Chi mother chod. Back it up. Oi. Chong solo ru. Chong ki solo ru ambulance song army betao na he then dio chu. Army betao ball lose. Amoi oi. Ema kaloi pa army apetas. I ball lose. Ngasi Manipur hairiba state asi president rule leiba khak nattana governor amasung Union Home Ministry gi maikei gi Ministry of Home Affairs gi maikei gi makal makha kya gi ba kalba order sing toktun highway sing asi open thamna bagi damakta wafum ke hama leiri beri masigum no pamata masida openly security personnel forward attack chaba ambulance forward thingliba kotugi oina leiri ba miyo sing asigi mathakta karamba action lokhalakadori bage haibasi yamna chawbo hwang amani suksoi choidana action lokhalakna bagi damakta wang hangpam thoi haujiksi sadan loktoktuna lambi de toktuna achat o singda kihan khanghanba makoi gi mapon machai sing thugai bana singba thabak kaya ama kotugi maikei di yamna kana chuthari hanginglibo wahangdi hauji asi Union Home Minister Amit Shah gi maikei di Manipur hairiba state asi oina leiriba irang asibu losinabagadamakni haiduna separate administration piu haiduna taliba asigi oiba order asi oiba yaroidaba manglan amani haiduna governor da khalakle haibagi oiba wafum sing national media da yamna kana report tonaba laikrabani Home Ministry gi maikei digi su separate administration fanglaru shu haiba highway su open tawragani haiduna fongdorkliba matam asida madubu challenge tawduna highway thingani haiduna honariba asi kayamuk yamna mai pakadoribage yamna maru oiba question Union Home Ministry gi oina leiriba order amasung kotu gi oina leiriba order ani gi oiba yamna kanba mugnaba asida hauji asi kanana mai pakadoribage haibasi yamna chawbo hang ama oidi yengminasi khangminasi chapchaba Manipur gi oina leiriba irang asida Union government ki oiba interest adusu mayek hena sengna lamdam asida leiriba miyoi kaknatana India gi atopa mafamda leiriba miyoi singna su hena khangnaba helakadoribani hauji asi oibo oidaba Kangpokpi SB Silu haibigi order amasu yamna kana saksili hauji Wisu What?
This is not Senapati. Thank you for coming to Khuman. This is Khuman. Yeah. Thank you for visiting us. कितना हम लोग पीछो स्टेट ट्रांसपोर्ट बस अटैक तौरगा हाईवे थिंजिलगा लंबी चटपा मियोइसिंग अटैक चथरगा सिक्योरिटी पर्सनल सिंगी मथक्ता फजदबो वाइसिंग सिजनरगा मखोइ अटैक चथरगा तालिबा सेपरेट एडमिनिस्ट्रेशन की ओइबे डिमांड असि फंगदौरिब्रा हाइबो वांग असिनी